ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ A Dreams Entertainment ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ 100K ꯌꯧꯒꯗꯕ 1,200 ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯍꯦꯛ ꯇꯧꯈꯤꯗꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯅꯤꯡꯕꯅ ꯃꯤꯡ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯛ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯅꯅꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯄꯥꯕꯨꯡ ꯍꯟꯗꯛ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯩꯈꯤꯗꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯧꯗꯣꯛ ꯑꯗꯣ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯖꯈ꯭ꯔꯕꯅꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯪꯀꯜ ꯑꯁꯦ ꯀꯦꯁ ꯑꯗꯨꯒꯤ ꯀꯥꯎꯟꯁꯤꯜ ꯇꯧꯅꯅꯕꯅꯤ ꯃꯁꯤꯗ ꯀꯦꯁ ꯑꯃꯨꯛ ꯇꯧꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯂꯨꯞꯐꯥꯎ ꯑꯝꯇ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯁꯤꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯤꯅꯤꯠ 11-12 ꯈꯛ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯗ ꯂꯨꯞ ꯀꯌꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯍꯣꯏ ꯂꯨꯞ ꯈꯔꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨꯗꯤ ꯀꯕꯣꯛ ꯂꯩꯅꯥꯎ ꯆꯥꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤꯅꯦ